ꯊꯥꯡꯖꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯉꯁꯤ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜ ꯏꯝꯐꯥꯜꯒꯤ ꯒꯣꯜꯗꯟ ꯖꯨꯕꯂꯤꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ Prime Minister Narendra Modi na ngasi laibak sinba thungna 500 LPM ki medical oxygen plant sing video conference ki khutangda sangakre. Amadi PM Cares Fund ki makhada RIMS ta PSA plan ama nephrology department da CRRT ama Minister of State for Minority Affairs John Barlana Sangakre. Miyamna government na piba COVID-19 ki SOP sing ningthina ngangna chatuna chathokpa matamda mask upiba sanitizer sizinaba khutsa sing na toina hambiba amasung foot taruk ki distance ngakna chatpa haiba chatnang kanglon sing asi tung induna COVID-19 dagi ngakthok minasi Loinana chahi tarani palgi mathakta laiba miyoi singna COVID-19 vaccine soidana pau kapthok piyu. Khurumzari PONYTV meeting tabiri basingbu taramna okchari hauzik pau sandokna pizari. Manipur ki Chief Minister N Biren ngasi Sainik School Imphal ki Golden Jubilee ki thoramda saruk yakre. Thoramasi school asigi multi-purpose hall da pangthokhi. India da Sainik School na maru oina Armed Forces amasung Defense kit lamda lauriba achauba thaudang ki matangda Chief Minister na palladuna Sainik School na talent laiba kaya awang bathak ta chingkhatli haina thagat pa phongdokhi. Mahakna hai maintenance haibasi tangai fadaba amani Sainik School ki equipment matam ga chunaba thamnaba mahakna mari lenaba ministry da taksilagani haina school asigi authority da thazaba piki. Bidena thoramadu gi manung chana girls hostel amagi urep uyungsu tamki. Mahakna nupi singa samas asida Achauba thaudang hena lauhan ningbagi apambasu phongdokladuna Sainik School na nupi macha singi mafam bibi bagi damak thagat pa phongdokhi. Piklaba Manipur State asidagi Army gi General Colonel amasung atay Chief Officer kaya putoktuna lakli hainasu CM na phongdokhi. UPSC aspirant chamnga da government asina free coaching piragani hairaduna CM na Manipur asi lairik laisugi lamda manglomda mai pak na lakpa yabagi achauba mafam oiri haiki. Government na hauzik higher secondary da higher education da focus piragani adubu masi mai pakhan bada state asi santi leiba darkar tari haina birena makha taki school se yenge kitang hujik bibam ju kitang khara barni na ne adabu ai ngasa haje bodo hujik positivity rate se 5.6 kum lei ri ado kitang 2 3 adoi yara normal tana budi honage adubu kitang handel pangai ge Prime Minister Narendra Modi na ngasi laibak asinba thungna 500 LPM ki medical oxygen plant sing video conference ki khutangda sangakre. Hairiba asida PM Cares ki makhada District Hospital Bisnupur da saba medical oxygen plant su yauri. District Hospital Bisnupur da oxygen plant sangakiba aduda Chief Minister N Biren amasung oinam AC ki MLA su oiriba MPCB ki Chairman L Radhakeshwar Singh su saruk yakhi. मुखिया के तौर पर पहले मुख्यमंत्री अब देश के लोगों के आशीर्वाद से देश के प्रधानमंत्री पद पर पहुंचना इसकी कल्पना मैंने कभी नहीं की 20 वर्ष की ये अखंड यात्रा आज अपने 21वें वर्ष में प्रवेश कर रही है और ऐसे महत्वपूर्ण वर्ष में जिस धरती ने मुझे निरंतर अपना स्नेह दिया है अपनत्व दिया है वहां आना मैं अपना बहुत बड़ा सौभाग्य समझता हूं PM Cares Fund ki makhada Regional Institute of Medical Sciences RIMS da PSA plan ama loinana Nephrology Department da CRRT ama John Barla Minister of State for Minority Affairs na sangakre. Thoram aduda Rajya Sabha MP Maharaja Sanaja Walai Semba RIMS ki Director Professor A Santa Singh amadi Medical Superintendent Professor N Sanjip Singh su saruk yakhi.
ngasi ayuk Imphal More lambida laiba More police check posta More romdagi passenger puduna lakpa MST bus amada Myanmar Nepali macha oigani chingnaba miyoi mari yaurambadagi fagat khare hairi security check post singda akanba checksin thorangsu laukat khare pau asina makha taraduna faraba Myanmar macha ni chingnaba miyoi sing adu nupi ahum nupa amani hairi makoina pairam liba Aadhaar card singda Moregi address oirami thawdok asigi matangda More police na makoigi mathakta thizin humzin ba hawkhre police check post fauduna lakpa gari khudingmak passenger amadi driver singsu saktak che sing check tawba hawkhre ningsing bayai hawkhiba tha asigi tang kunmanga dasu More Imphal lambigi khuding thabida leiba kunsuba Assam Rifles check post Imphal thoknaba hotnaramba Myanmar macha kunmari sasinaba Aadhaar card pairaga lakpadagi Assam Rifles na fakiba thawdok leiribani paugi marakthana atenba break amtang lawminasi occasion singidamakta makhal kiyagi cake haibadi photo cake layer cake brunch cake barbie cake fruit topping cake cupcakes in a chingba fangbigani amadi adomgi apamba mongda cake customize tawbagi khudong chabasu pisari khudong chabasing asi lawbinabagi damakta lengsing biru aikhoigi address NG College Road near Naurangtong phone number 9864112972 aikhoigi online partner food wifi amasung food web tagisu order tawiba yagani break matungda miyambu taramna okchari makhataba pau International Sanamahism Students Association ISSA Kanglaipak ki nipan suba mapokumon thoram ngasi Imphal gi press club ta pangthokre thoram maduda ISSA gi president Khaidem Kanglaingak Pamaitai Yumnam Premanand head of Department of Law Manipur University amasung Laisram Radhakanta Register Manipur University of Culture na saruk yaki ISSA gi General Secretary Laurembam Kanglaingan bana thoram aduda haiki sa uche chingpat turel kaya mangki badagi kannanaba lo kaya ek kaya semi adubu sanamahi lining book kannabadi ngasi fawba karimata paikhat pidana mutlasanu haina hundoktuna thamba asimak sanamahi lining chacha bakaya gi thamoi kainingai ni hena thamoi sokli badi sanamahi lining haibasi Maitai Furup kidi yamna maru oibad lining amani maram asina laingak na athubada masibu protection pibi naba ain ama sembiyu haina mahak na dabi tawki lining asi sasababu gilero sinna adi de bangla semki aduga koina haizani go umdi malem di lemai degi sanga singba turi kaya ama kannana bai mayam sema kanda akoi sanami lining sisi buksa asidi malem di lemai degi tam mabisa sila busa sidi kailo balingan senga amdale ki aina badu se maramaduna akoina lenga kaisani bidi singpa turi kaya ama kannana bai ek lei Kundrakpam AC gi Health Workers Association na hokiba September gi tang kunnipal da laikhidraba langpok lakpam kunjo maitai gi thawai na Ishwar gi mafam da ingna chikna lairuna ba minute ani tumina leptuna awaba pongdokre mahak na hingningai matam da miyam gi thabak kaya marom tawrami amasung laikhidraba matung da su mahaki hakchang adu Regional Institute of Medical Sciences Imphal da kathoklami Masigi damakta Health Workers Association na matam chupada mahakpu ningsingduna leihoragani amadi mahakna tawbiramba thabaksing asigi damak Kundrakpam AC gi oina chawtok chaningai ni hairi Lieutenant General Pradip Chandra Nair AVSM YSM DZ Assam Rifles na Manipur gi Governor LA Ganeshan ga Rajbhavan da ngarang ta unaduna Manipur gi security gi fibam gi matang da khanakre Atopa agency singa kutsam naraga Assam Rifles na lauriba thaudang santi purakna ba lokhatni ba khongthang amadi security ki matang dasu khanghanki Lieutenant General Pradip Chandra Nair AVSM YSM DZ Assam Rifles na Manipur gi Chief Minister N Biren Singh su ngarang unaki General na Manipur gi security ki fibam amadi Assam Rifles na lauriba thaudang gi matangda N Biren Singh watanaki CM na Assam Rifles na awaba khangdana praja singbu aruba matamda ngakpi senbiriba asigidamak thagat pafongdokhi
Lieutenant General Pradip Chandran Nair AVSM YSM na Manipur University da su chatuna University ki faculty members singa unaduna wari sanakre. MLA Laurembam Rameswar Maitena ngasi Salaicha Pibaral Punsi Marup Manipur na Meragi Nong Mapan Bada Pangthokpa Meeting Cum Prayer Program ama saruk yakre Tharamadu Arapti da Laiba Iraima Lairembi ki Khubamda Pangthokibani. Hauzik Aroi Bada Maroi Bapau Amukhanna. Manipur ki Chief Minister N Biren ngasi Sainik School Imphal ki Golden Jubilee ki Thauramda saruk yakre. Prime Minister Narendra Modi ngasi Laibak Sinbat Thungna 500 LPM ki medical oxygen plant sing video conference ki kuthangda sangakre. Amadi PM Cares Fund ki makhada RIMS ta PSA plant ama Nephrology Department ta CRRT ama Minister of State for Minority Affairs John Barlana Sangakre. PONYTV meeting tabiriba singbu amukahana kurumsari.